CM की वाफमदु रेशन मनी का पुल्लबदी याबा ngamloi BDF सिंग निंगाई चौबा ताहनबिगनु एसोसिएशन BDF ना तालिब डिमांड की मतंगदा CM ना फोंदोकिबा वाफम अदु रेशन मनी का पुल्लमलबदी याबा ngamloi BDF सिंग निंगाई यामना चौबा ताहनबिगनु हाइना BDF वेलफेयर एसोसिएशन ना फोंदोरकले All Manipur BDF Welfare Association की General Secretary H.I. Sanjit na thadorok pa cherol ama na hai CM na electronic amadi print media da BDF singi demand lengak na lumna lobaga loina na BDF singi honorarium lupa lising taraga chamnga da hengat le hairi bo wafam ase yamna laibak thibani atopa maru oiba demand singdi kadom da thambi khrabano haina hangladuna CM na BDF singi damakta thambiri bo wafam adu tangai fadana pandemic ki yenglaga miyam gi khallaga amasung lengak ki awaba da saruk yaba oina matam khradi yagani adubu mamangi order thorakpada ration money ga pullaga thorakpa adugumna thoraklabadi BDF singna yaba ngamloi kudam oina honorarium lupa lising taraga chamnga ration money lupa lising ani punna lupa lising tarani thoi chamnga loina na sahi amada tha tara humdoi gi talab compulsory oina PBU karigumba masibu piba ngamloi daba oiragadi Sunday amasung general holiday khudingmak suti pigadabani maram aduna ngasi numidang pung manga da phangudaba cabinet mifamda soidana khanabiyu mayek sengna macha khaina sapsana demand mapung phadrabasu CM na hairiba wafam adu ration money punsinduna phanganbiyu karigumba thabak sing asigi ona tainabada warep lorokpa tarabadi COVID-19 manung sida BDF singbu ninga yamna chawpa tahanbiganu haina su appeal tawrakle Cherol asina makata na hai association na matam kayagi mamangdagi tanduna laklaba demand sing police constable amagi yamdrabada chada humbudra mga haibadi lupa lising tarani panga chawma humpuga taruk honorarium pigadabani tha tara humdoigi pay regularization amasung service security ni adobo masigi matangda chahi asigi July 16 dagi arms down pants down ga loinana makhal makha kayagi khongjang kaya changsinduna lakliba August ki chaichad tarada BDF ki puari da amukta oikhidriba achoba meeting ama Imphal gi maru oiba mafam amada sinduna CM amasung Manipur Assembly Hall tamna changsinaba warep lawkhi Containment zone oibadagi thokpasu yadre voter sande haiduna su chengsu pibidre chara helaga sigadore wangkhem kendra gi manung chanba 32/4 gi mafam ayamba containment zone oikhibadagi thokpa yaraktaba tha amarom phajilakle mapan thokpa yadringai asida voter sande amadi chengi card paide haiduna chengsu pibidre sahi manga gi makhada laiba angang amadi card paidaba miyam COVID-19 na landringai da chara helaga sigadore haina thobal khunong maira paibi lupna phongdorokli Lup asina thadorokpa cherol amada wangkhem kendra gi manung chanba 32/4 gi manung chanba thobal khunau gi voter chandriba amadi chahi manga gi makhada laiba angang seng PB daba maramna chara henbagi phibamda leire napsa COVID-19 gi free da yenba cheng oirabasu angang gi amadi voter chandriba singi yarok daba maramna cheng yeliba agent singna cheng PBU yadre containment zone leibasu tha amarom phajilaklaba mafam asida laingakna ngasi phawbuda mityeng amata changbidri maram aduna athuba matamda laingakna mityeng changbiduna thabak paikhatpiu haina cherol asina makha tare Manipur da kongol thokpa kaujeng makhal amasu thengnare Mamang July ki chaichat kunma thoida Thobal district ki yarikpo khoirom gi tarang chingdol da amukta ukhidriba kaujeng makhal ama thengna khraba matung ngasi nongmanini gi mamang dasu amukta ukhidriba kaujeng makhal ama su Kangpokpi district ki manung chanba Ithel Manbi Makhan Khulda miyamna thengnare haire nauna thengnariba kaujeng makhal ase masada hek sokbada sarap ki kongol dauna thoe makhong gi saruk sing amuba machu oiraga masa amasung mamit mayai gi sarukta angangba amade amuba machu na langi masa anidana hangama pal machu na kupna langi haire Class 12 tamliba mahiroi singda lemna smartphone yanthongna ba ayaba pikre Punjab lenga ki phamkiba cabinet mifam amana lenga ki school singda tamliba class 12 ki mahiroi singda lemna smartphone sing yanthongna ba ayaba pikre mifam aduna haikibada thorang asi COVID-19 na maram oiduna online class tawriba sida smartphone leijada ba mahiroi singi yengduna lakholakpani state adugi punna mahiroi lakh amaga lising humura humdoi chanipan kul humdoi da smartphone sing yanthokani haire ahan bagi oina smartphone lising yankhai yanthokba horagani phone sing asida Department of Education na yaraba e-content yauba e-sewa application haptuna mahiroi singda kanabasu phangangani haina su makha tarakli